ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯂꯩꯀꯥꯏ ꯑꯃꯗ ꯌꯥꯝꯅ ꯋꯥꯔꯛ ꯆꯠꯆꯕ ꯆꯟꯗ꯭ꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯕꯣꯏꯔꯦꯗꯣ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤꯅ ꯑꯄꯤꯛꯄꯤ ꯀꯧꯔꯝꯃꯤ꯫ ꯃꯆꯦꯗꯨꯗꯤ ꯏꯪ ꯇꯞꯆꯔꯗꯅ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯤ ꯃꯁꯤꯡ ꯃꯁꯣꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯗ ꯕꯦꯕꯥꯔꯗꯤ ꯀꯥꯏꯖꯗꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯅꯤꯗꯨ꯫ ꯑꯄꯤꯛꯄꯤꯅꯗꯤ ꯀꯨꯆꯨ ꯈꯔ ꯄꯥꯜꯂꯗꯅ ꯀꯌꯥꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯟꯗ꯭ꯔꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯔꯛꯏ꯫ "ꯍꯥꯏ, ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥꯒꯤ ꯁꯅꯥ, ꯏꯄꯥ ꯍꯜꯂꯛꯂꯦꯅꯦ, ꯀꯔꯥꯏꯗ ꯂꯩꯒꯦ ꯅꯣꯏꯕꯣ?" ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯨꯅ ꯊꯣꯔꯛꯂꯒ, "ꯕꯥꯕꯥ, ꯍꯥꯟꯅ ꯆꯥꯏꯊꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ." "ꯁꯅꯥꯗꯤ?" ꯂꯥꯡꯂꯦꯟ ꯈꯨꯝꯐꯝ ꯈꯪꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯧꯗꯨꯗ ꯍꯪꯂꯛꯏ ꯆꯟꯗ꯭ꯔꯅ, "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ? ꯅꯅꯥꯎꯗꯤ?" ꯂꯥꯡꯂꯦꯟ ꯃꯄꯥꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯖꯔꯒ, ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯕꯥꯕꯥ, ꯁꯥꯟꯅꯕ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤ." ꯋꯥꯍꯩꯗꯨꯗ ꯈꯪꯍꯧꯗꯦ ꯆꯟꯗ꯭ꯔꯗꯨ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡꯗꯨꯗ ꯉꯥꯔꯒ ꯊꯝꯂꯤꯕ ꯋꯥꯁ ꯇꯪꯈꯥꯏ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯥꯈꯠꯇꯨꯅ ꯏꯟꯅꯔꯛꯏ꯫ ꯁꯣꯝꯗꯅ ꯑꯄꯤꯛꯄꯤꯗꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯂꯩꯈꯣꯝꯗꯨ ꯀꯣꯠ ꯀꯣꯠꯇꯅ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡ ꯑꯃꯅ, "ꯆꯦ ꯄꯤꯛꯄꯤ, ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯅꯣ?" ꯀꯨꯏꯔꯔꯣꯏ, ꯂꯨꯍꯣꯡꯈ꯭ꯔꯗꯧꯅꯤ, ꯀꯩꯗꯧꯔꯨꯅꯤ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯒ." ꯑꯉꯥꯡ ꯑꯃꯅ, "ꯏꯕꯥꯏꯗꯨ ꯃꯁꯛ ꯐꯖꯕ꯭ꯔꯣ?" ꯑꯄꯤꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯈꯨꯐꯖꯕꯅꯤ, ꯑꯩ ꯐꯥꯎ ꯎꯗ꯭ꯔꯤ." "ꯑꯗꯨ ꯆꯦ ꯄꯤꯛꯄꯤ, ꯇꯥ ꯊꯋꯥꯟꯅ ꯏꯆꯦ ꯄꯤꯛꯄꯤ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ?" "ꯏꯁ, ꯆꯥꯎꯕꯪꯗꯣ, ꯃꯥꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯤꯕ, ꯑꯩꯅ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏꯗꯕꯗ, ꯑꯩ ꯅꯨꯡꯁꯤ ꯀꯥꯏꯅ." "ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤꯅ ꯇꯥ ꯊꯋꯥꯟꯗꯣ ꯅꯣꯏ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯑꯗꯨꯝ ꯂꯦꯞꯄꯝꯖꯥꯅꯤꯉꯣ." "ꯍꯥ, ꯀꯔꯤ? ꯑꯣ, ꯈꯪꯉꯤꯗꯅ ꯃꯥ, ꯅꯨꯡꯉꯥꯏꯅꯤꯕ." "ꯑꯗꯨ ꯆꯦ ꯄꯤꯛꯄꯤ, ꯅꯪ ꯂꯨꯍꯣꯡꯕꯗ ꯑꯩꯗꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯆꯥꯅꯤ." "ꯏꯁ, ꯆꯦ ꯄꯤꯛꯄꯤ, ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯀꯞꯀꯅꯤ, ꯅꯨꯡꯉꯥꯏꯔꯣꯏꯀꯥꯗꯤ ꯍꯥꯏꯗꯦꯕ, ꯍꯥ, ꯑꯗꯨꯒ ꯀꯕꯣꯛ ꯆꯥꯅꯤ ꯀꯥꯏꯅ ꯅꯌꯥꯗꯣ ꯐꯥꯛꯇꯣꯛꯂꯒ ꯅꯝꯕꯤꯒꯦ, ꯅꯊꯤꯗꯣ ꯕꯦꯔꯦ ꯕꯦꯔꯦ ꯆꯤꯠꯅꯕ, ꯑꯗꯨꯒ ꯀꯩꯅꯣ ꯈꯪꯗꯦꯃꯤ." ꯑꯉꯥꯡ ꯑꯃꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯆꯦ ꯄꯤꯛꯄꯤ, ꯅꯣꯏ ꯄꯥꯕꯗꯨ ꯌꯥꯝ ꯁꯥꯊꯤꯀꯣ, ꯅꯉꯣꯟꯗꯁꯨ ꯑꯗꯨꯝ ꯐꯨꯏ." "ꯑꯁ, ꯀꯤꯕꯤꯗꯦꯗ, ꯐꯨꯔꯝꯗꯥꯏꯗ ꯈꯔ ꯇꯧꯁꯤꯟꯅꯕꯩ ꯋꯥꯅꯤ." ꯑꯄꯤꯛꯄꯤꯁꯨ ꯌꯥꯎꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯆꯟꯗ꯭ꯔ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯣꯠꯇꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤꯁꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯈꯣꯝꯋꯣ ꯀꯔꯤꯋꯣ ꯐꯅꯦꯛꯇ ꯆꯣꯡꯊꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯁꯨ ꯇꯐꯤꯡ ꯇꯐꯤꯡ ꯂꯥꯛꯂꯒ, "ꯍꯩ, ꯀꯥꯈꯠꯂꯣ, ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯣ ꯂꯥꯎ." ꯑꯄꯤꯛꯄꯤ ꯃꯄꯥꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯛꯂꯒ, "ꯇꯜꯂꯤ, ꯉꯝꯃꯔꯣꯏ." "ꯑꯩ ꯀꯨꯝꯃꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯀꯥꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ, ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯃꯆꯥ." ꯂꯥꯡꯂꯦꯟꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯑꯗꯨꯋꯥꯏꯗꯣ ꯊꯦꯜꯂꯁꯨ ꯇꯤꯝꯐꯥ ꯌꯥꯝ ꯂꯩꯕꯅꯤ, ꯑꯝꯇ ꯀꯥꯈꯠꯂꯛꯎ." ꯑꯄꯤꯛꯄꯤꯗꯨ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯇꯥꯞ ꯐꯥꯔꯒ ꯃꯅꯥꯗꯨ ꯆꯤꯡꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤꯗꯨ ꯅꯥꯔꯗꯨꯅ, "ꯑꯁ, ꯑꯌꯣꯃ, ꯁꯤꯔꯦ ꯕꯥꯕꯥ, ꯅꯥꯔꯦꯕ." "ꯂꯥꯎ, ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯉꯥꯡꯁꯤꯕꯣ, ꯅꯪ ꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯒ꯭ꯌꯥꯟ ꯈꯤꯇꯁꯨ ꯇꯥꯔꯣꯅꯦ ꯅꯪꯕꯣ. ꯅꯆꯦ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗ ꯂꯩꯒꯤꯗꯦ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ." ꯑꯄꯤꯛꯄꯤꯗꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯆꯟꯗ꯭ꯔꯁꯨ ꯈꯔ ꯐꯨꯔꯝꯂꯒ ꯃꯥꯡꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯅꯥꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ, ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯈꯤꯅꯣ ꯍꯥꯏꯗ꯭ꯔꯕ, ꯂꯩꯅꯥꯡꯗꯨꯒ ꯐꯖꯔꯦ, ꯏꯔꯣꯏ ꯊꯔꯣꯕꯤ ꯃꯥꯜꯂꯤ ꯏꯕꯦꯝꯃ." ꯑꯄꯤꯛꯄꯤ ꯃꯅꯥꯗꯨꯗ ꯄꯥꯏꯔꯒ ꯄꯦꯔꯤ ꯄꯦꯔꯤ, "ꯅꯪꯅ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ, ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯐꯨꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤ. ꯅꯪꯁꯨ ꯌꯦꯡꯉꯣꯕ, ꯅꯪꯉꯣꯟꯗꯒꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯗꯣꯏꯅꯤ, ꯌꯦꯡꯉꯣ." "ꯌꯥꯔꯦ, ꯂꯥꯛꯑꯣ. ꯅꯪꯗꯤ ꯀꯅꯥꯅ ꯂꯝ ꯍꯦꯜꯂꯨ ꯍꯥꯏꯒꯦ? ꯅꯪꯅ ꯑꯉꯥꯡ ꯁꯥꯔꯒ ꯂꯩꯔꯒ." ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯟꯅꯗꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅꯁꯨ ꯆꯟꯗ꯭ꯔꯁꯤ ꯌꯥꯝꯅ ꯀꯤꯅꯩ꯫
ꯈꯨꯐꯨ ꯆꯥꯐꯨ ꯈꯔ ꯂꯨꯗꯕꯗꯨꯗ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔ ꯄꯨꯛꯆꯦꯜ ꯁꯦꯡꯖꯕ ꯑꯆꯨꯝꯕ ꯆꯠꯆꯕ ꯃꯤꯑꯣꯏꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯅꯁꯨ ꯃꯆꯥꯒꯤꯗꯃꯛ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯖꯩ ꯃꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯆꯟꯗ꯭ꯔꯒꯤ ꯏꯃꯨꯡꯕꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯁꯤꯡꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯩ ꯁꯥꯎꯔꯛꯂꯕꯗꯤ ꯌꯥꯝꯅꯁꯨ ꯁꯥꯊꯤꯕꯅꯤ ꯑꯄꯤꯛꯄꯤꯅ ꯀꯤꯔꯤꯁꯤꯁꯨ ꯃꯄꯥ ꯈꯛꯇꯅꯤ ꯑꯇꯩꯒꯗꯤ ꯑꯃꯠꯇ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯈꯛꯇꯅꯤ ꯃꯄꯥꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯤꯕꯁꯤ ꯃꯥꯗꯤ ꯅꯨꯄꯥꯗꯧꯅꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯅ ꯆꯟꯗ꯭ꯔꯅ ꯁꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯆꯕꯒꯤꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯄꯤꯛꯄꯤꯅ ꯃꯆꯦꯅ ꯇꯧꯔꯤꯕꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯆꯟꯗ꯭ꯔꯅ ꯐꯠ ꯆꯪꯂꯛꯂꯒ ꯑꯩ ꯅꯆꯦꯅ ꯇꯧꯔꯤꯁꯦ ꯈꯔ ꯌꯥꯎꯁꯤꯜꯂꯨꯅꯦ ꯅꯪꯕꯣ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ ꯑꯄꯤꯛꯄꯤꯗꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯥꯅ ꯐꯝꯂꯝꯕꯗꯨ ꯂꯩꯕꯥꯛꯇꯨꯗ ꯑꯣꯏꯅ ꯉꯦꯛ ꯐꯝꯊꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯄꯥꯕ ꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯑꯄꯤꯛꯄꯤꯗꯨ ꯇꯍꯥ ꯇꯍꯥ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯍꯪꯒꯥꯝꯗꯨ ꯐꯠ ꯐꯠ ꯃꯟꯁꯤꯟꯕ ꯍꯧꯏ ꯆꯟꯗ꯭ꯔꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯉꯥꯡꯂꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯃꯄꯥ ꯆꯪꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯃꯥꯏꯄꯦꯝꯃ ꯑꯩꯗꯤ ꯀꯔꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯈꯜꯂꯨꯔꯤꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯀꯅꯥ ꯂꯧꯔꯤꯅꯣꯕ ꯑꯕꯣꯛꯁꯨ ꯇꯧꯗꯦ ꯏꯄꯨꯁꯨ ꯇꯧꯗꯦ ꯑꯁ ꯌꯥꯝ ꯆꯩꯒꯜꯂꯤꯁꯤꯕꯣ ꯂꯥꯡꯂꯦꯟ ꯁꯤꯡꯗꯨ ꯏꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣ ꯃꯤꯒꯤ ꯇꯝꯂꯛꯄ ꯍꯥꯏꯗꯨꯅꯤ ꯊꯥꯏꯅ ꯏꯕꯦꯟꯁꯨ ꯃꯁꯤꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯁꯨꯔꯣꯟꯗꯨꯅꯤ ꯄꯥꯕꯅ ꯂꯧꯔꯤꯁꯤ ꯑꯄꯤꯛꯄꯤ ꯃꯁꯤꯒꯤ ꯅꯥꯛꯇ ꯈꯔꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯗꯨ ꯏꯆꯦ ꯇꯥ ꯄꯥꯔꯤꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯉꯣ ꯃꯥꯅ ꯏꯆꯦꯗ ꯂꯨꯞꯆꯕꯁꯤꯗꯤ ꯅꯪꯁꯨ ꯃꯤ ꯑꯣꯠꯇꯅ ꯑꯗꯨꯝ ꯇꯝꯃꯤ ꯀꯣꯛ ꯌꯥꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯦꯕ ꯑꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯌꯥꯈ꯭ꯔꯅꯤ ꯂꯥꯡꯂꯦꯟ ꯃꯄꯥ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯗꯨꯅ ꯍꯩꯃ ꯇꯞꯅ ꯉꯥꯡꯉꯣꯃꯤ ꯅꯪꯕꯣ ꯄꯥꯕꯅꯒ ꯇꯥꯔꯝ ꯇꯣꯛ ꯇꯥꯔꯦ ꯑꯁ ꯇꯥꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯃꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯣ ꯍꯌꯦꯡ ꯄꯠꯄꯥꯟꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯛꯄꯅꯤ ꯏꯆꯦ ꯊꯨꯁꯤꯀꯣ ꯂꯥꯡꯂꯦꯟꯗꯣ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦ ꯃꯃꯥꯏ ꯀꯇꯨ ꯇꯉꯥꯡꯂꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯈꯤ ꯇꯧꯔꯒ ꯏꯁ ꯏꯀꯥꯏꯔꯁꯤ ꯈꯪꯉꯦꯕ ꯑꯩ ꯏꯆꯦꯅꯁꯨ ꯇꯥ ꯄꯥꯔꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯊꯝꯃꯤꯗꯣ ꯋꯥꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯂꯥꯡꯂꯦꯟ ꯑꯄꯤꯛꯄꯤꯒꯤ ꯃꯀꯣꯛꯇꯨꯗ ꯏꯜꯂꯒ ꯌꯥꯔꯦ ꯆꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯔꯥꯡ ꯌꯥꯝ ꯐꯅꯨꯀꯣ ꯆꯩ ꯄꯥꯏꯔꯛꯀꯅꯤ ꯄꯥꯕꯒꯤꯗ ꯇꯧꯖꯅꯨ ꯅꯪ ꯏꯁ ꯁꯥꯎꯁꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯖꯕꯗꯣ ꯏꯆꯦꯅꯁꯨ ꯇꯥ ꯄꯥꯔꯤꯗ ꯂꯣꯟꯅ ꯌꯦꯡꯉꯤꯗꯨꯗꯤ ꯑꯩꯉꯣꯟꯗꯒ ꯏꯔꯥꯡ ꯇꯧꯏ ꯀꯥꯏꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯄꯤꯛꯄꯤꯗꯣ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯆꯟꯗ꯭ꯔꯟ ꯌꯨꯝꯗꯨꯗ ꯍꯦꯛ ꯂꯩꯇꯦ ꯈꯪꯕꯒ ꯇꯟꯖꯥ ꯌꯦꯡꯂꯤꯕ ꯑꯄꯤꯛꯄꯤꯗꯨ ꯇꯨꯃꯤꯟꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯍꯦ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯑꯁ ꯈꯪꯉꯤꯃꯤ ꯏꯆꯦ ꯀꯩꯅꯣ ꯈꯪꯀꯧ ꯀꯧꯔꯛꯏꯗꯨꯕꯣ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯍꯣ ꯀꯥꯏꯗꯁꯨ ꯅꯠꯇꯦꯕ ꯑꯁ꯭ꯋꯥꯏ ꯐꯥꯎꯁꯪ ꯊꯣꯛꯑꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯍꯪꯈ꯭ꯔꯦ ꯑꯣꯏꯕ ꯑꯣ ꯅꯪ ꯉꯔꯥꯡ ꯄꯥꯕꯅ ꯐꯨꯕꯗꯨ ꯀꯥꯎꯔꯕꯣꯏꯔꯦ ꯑꯩꯅꯦ ꯉꯁꯤꯗꯤ ꯅꯪ ꯀꯟꯕꯒꯤ ꯗꯥꯏꯇ ꯂꯩꯇꯦꯀꯣ ꯅꯪ ꯊꯣꯛ ꯇꯧꯖꯧ ꯑꯁ ꯍꯥꯏꯗꯨꯅꯨꯁꯦ ꯏꯆꯦꯅꯅꯦ ꯀꯛꯊꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯜꯂꯛꯀꯦꯕ ꯃꯃꯥꯡ ꯂꯧꯕꯨꯛꯇꯅꯦ ꯃꯌꯥꯝ ꯂꯩꯍꯧ ꯍꯩꯗꯣꯛꯀꯅꯣꯕ ꯀꯣ ꯏꯆꯦ ꯀꯣ ꯍꯩꯗꯣꯛꯀꯅꯣꯕ ꯌꯥꯔꯦ ꯀꯦꯁꯤꯟꯅꯔꯛꯀꯅꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ ꯁꯛꯇꯣ ꯑꯗꯣ ꯍꯩꯗꯣꯛꯀꯅꯣꯕ ꯏꯆꯦ ꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯀꯛꯊꯨꯝ ꯄꯨꯔꯛꯇꯣꯏꯅꯦ ꯅꯪꯁꯦ ꯅꯨꯄꯥ ꯃꯔꯥꯏ ꯑꯃ ꯈꯤꯠ ꯍꯦꯜꯂꯤꯗꯀꯣ ꯏꯕꯦꯝꯃ ꯑꯄꯤꯛꯄꯤ ꯃꯁꯤꯒꯤ ꯋꯥꯗꯨ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯅ ꯆꯣꯡꯗꯅ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯦ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯊꯋꯥꯟꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯂꯩ ꯑꯩꯅꯦꯕ ꯏꯁ ꯅꯪ ꯑꯣꯏꯔꯦ ꯅꯪꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯁꯤꯗ ꯑꯔꯦꯝꯕꯗꯅꯦ ꯅꯞꯁꯜꯂꯛꯀꯅꯤꯀꯣ ꯀꯩꯅꯣꯝꯃ ꯌꯦꯡꯂꯝꯕꯅꯤꯗ ꯀꯩ ꯌꯦꯡꯉꯤꯅꯣꯕ ꯀꯩꯅꯣꯕ ꯌꯦꯡꯉꯤꯗꯣ ꯑꯁ ꯄꯤꯛꯄꯤ ꯅꯨꯡꯁꯤꯗꯦꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗꯦ ꯑꯄꯤꯛꯄꯤ ꯊꯋꯥꯟꯒꯤ ꯃꯇꯧꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯐꯥꯛ ꯅꯣꯛꯂꯒ ꯏꯁ ꯁꯛꯇꯥꯗꯨꯒ ꯑꯩ ꯅꯨꯡꯁꯤ ꯀꯥꯏꯅ ꯆꯠꯂꯨꯅꯦ ꯃꯤ ꯑꯩꯒꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯖꯕꯗꯣ ꯅꯪꯒꯅꯦ ꯅꯨꯡꯁꯤꯗꯦ ꯑꯩꯈꯣꯏ ꯅꯣꯏ ꯅꯃꯥꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯅꯪ ꯐꯥꯔꯒ ꯂꯧꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯉꯁꯤꯅꯦ ꯃꯤꯒ ꯂꯣꯏ ꯐꯨꯒꯠꯂꯛꯀꯅꯤꯀꯣ ꯌꯥꯔꯦ ꯐꯤꯕꯝꯗꯨꯒ ꯃꯤ ꯐꯨꯅꯤ ꯀꯥꯏꯅ ꯃꯤꯒꯤ ꯀꯤꯟ ꯑꯃꯨꯛ ꯊꯤꯜꯂꯛꯄꯗꯥꯕ ꯄꯥꯟꯕꯝ ꯆꯥꯗꯅ ꯄꯥꯜꯂꯒ ꯐ꯭ꯔꯤꯡ ꯆꯣꯡꯂꯛ ꯁꯤꯈꯤꯅꯤ ꯃꯤ ꯐꯨꯒꯤ ꯀꯥꯏꯅ ꯗꯠ ꯑꯗꯨꯁꯦ
ꯑꯩꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯂꯛꯄ ꯆꯝꯄ꯭ꯔꯥꯒ ꯑꯋꯥꯊꯕꯤꯒ ꯄꯨꯔꯛꯄꯅꯤ ꯁꯤ ꯆꯥꯎꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯆꯥꯛꯀꯧꯅꯤ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯗꯣ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯒ ꯆꯥꯍꯥꯎ ꯈꯦꯔꯒ ꯄꯤꯔꯛꯀꯦ ꯑꯄꯤꯛꯄꯤ ꯃꯤꯀꯨꯞꯁꯤꯗꯗꯤ ꯇꯨꯃꯤꯟ ꯇꯥꯏ ꯑꯗꯨꯒ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯄꯤꯛꯄꯤꯒ ꯍꯦꯛ ꯂꯣꯏꯅꯕ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯍꯦꯛ ꯂꯥꯛꯏ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯆꯦ ꯄꯤꯛꯄꯤ ꯀꯛꯊꯨꯝ ꯇꯥꯟꯕ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯆꯠꯈ꯭ꯔꯦ ꯊꯋꯥꯟꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯃꯇꯨꯡ ꯏꯟꯅꯩ ꯑꯉꯥꯡ ꯑꯃꯅ ꯇꯨꯃꯤꯟꯅ ꯆꯦ ꯄꯤꯛꯄꯤ ꯇꯥ ꯊꯋꯥꯟ ꯂꯥꯛꯑꯦ ꯃꯥꯁꯨ ꯀꯛꯊꯨꯝ ꯇꯥꯟꯕ ꯌꯥꯎꯗꯣꯏꯔꯣ ꯈꯪꯗꯦꯍꯦ ꯇꯥ ꯊꯋꯥꯟ ꯀꯛꯊꯨꯝ ꯇꯥꯟꯕ ꯌꯥꯎꯗꯣꯏꯔꯣ ꯌꯥꯎꯗꯣꯏꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯂꯧꯕꯨꯛꯇꯨꯗ ꯀꯛꯊꯨꯝ ꯇꯥꯜꯂꯤ ꯊꯋꯥꯟꯁꯨ ꯍꯔꯥꯎꯅ ꯌꯥꯎꯔꯤ ꯑꯄꯤꯛꯄꯤ ꯂꯧꯕꯨꯛꯇꯨ ꯍꯣꯠꯅ ꯍꯣꯠꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯋꯥꯟꯗꯁꯨ ꯌꯦꯡꯕ ꯂꯦꯞꯇꯦ ꯊꯋꯥꯟꯗ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯈꯔ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯖꯣꯞ ꯂꯥꯎꯅ ꯍꯦꯛ ꯆꯥꯏꯁꯤꯜꯂꯨꯏ ꯑꯉꯥꯡꯗꯨꯁꯨ ꯂꯩꯕꯥꯛ ꯃꯀꯨ ꯈꯔ ꯃꯃꯤꯠꯇ ꯆꯪꯈ꯭ꯔ ꯃꯥꯜꯂꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯈꯪꯀꯞ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯩꯃꯥ ꯅꯥꯎꯇꯣꯟ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯩꯕꯥꯛ ꯆꯥꯏꯁꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯇꯥ ꯊꯋꯥꯟꯅ ꯌꯦꯡꯕꯗ ꯑꯄꯤꯛꯄꯤ ꯈꯖꯤꯛ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯁꯨꯛꯇꯨꯅ ꯂꯩ ꯊꯋꯥꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯗꯤ ꯆꯠꯆꯔꯣꯏ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯅ ꯅꯝꯗꯅ ꯆꯟꯗ꯭ꯔ ꯎꯗ꯭ꯔꯤꯉꯩ ꯃꯁꯤꯕꯨ ꯅꯝꯗꯅ ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯂꯤ ꯄꯥꯠꯄꯥꯟ ꯌꯧꯔꯦ ꯄꯥꯔꯤꯍꯣꯏꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯗꯨ ꯂꯥꯡꯂꯦꯟ ꯎꯕꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯏ ꯑꯄꯤꯛꯄꯤꯅ ꯋꯥ ꯉꯥꯡꯕ ꯍꯧꯖꯤꯜꯂꯤ ꯇꯥ ꯄꯥꯔꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯔꯦꯗ ꯈꯣꯡꯒ ꯁꯤꯊꯔꯕꯅꯤ ꯑꯣ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯁꯦ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯅꯤ ꯂꯥꯡꯂꯦꯟ ꯈꯨꯅꯤꯡꯗꯨꯅ ꯑꯄꯤꯛꯄꯤꯗ ꯀꯣꯛ ꯂꯥꯎꯅ ꯏꯜꯂꯛꯏ ꯑꯌꯣ ꯀꯩꯅꯣ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ ꯄꯥꯔꯤꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯏꯆꯜ ꯅꯣꯏꯁꯦ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯅꯤ ꯏꯕꯥꯅꯤꯁꯨ ꯑꯥꯗ ꯎꯔꯣꯛ ꯃꯌꯥꯝ ꯆꯥꯛꯇꯥꯔꯤꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯎꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯡꯂꯦꯟ ꯑꯄꯤꯛꯄꯤꯒꯤ ꯃꯈꯨꯠꯇ ꯌꯥꯜꯂꯒ ꯑꯁ ꯀꯩꯅꯣ ꯁꯤꯗ ꯁꯨꯝ ꯂꯩꯌꯣ ꯅꯣꯏ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯎ ꯍꯥꯏꯔꯣ ꯏꯀꯥꯏꯕꯒ ꯁꯥꯔꯅꯨ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯨ ꯃꯊꯟꯇ ꯉꯥꯏꯔꯕꯗꯨꯗꯗꯤ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯄꯛꯏ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟ ꯍꯥꯎ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯪꯒꯥꯝ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯨꯏꯔꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎ ꯑꯩꯒꯤ ꯋꯥꯈꯜ ꯑꯝꯇ ꯈꯟꯗꯕ꯭ꯔꯥ ꯂꯥꯡꯂꯦꯟ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯥꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯧꯅꯥ ꯑꯃꯗ ꯍꯪꯉꯤ ꯊꯣꯏꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯀꯔꯣꯝꯗ ꯆꯠꯈꯤꯒꯦ ꯎꯍꯧꯕ꯭ꯔꯥ ꯅꯣꯏꯕꯣ ꯄꯥꯠꯂꯣꯝꯗ ꯆꯠꯈꯤꯕ ꯎꯍꯧꯋꯤ ꯈꯨꯔꯥ ꯑꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯂꯒ ꯄꯥꯠ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤ ꯊꯣꯏꯅꯣ ꯃꯆꯤꯜꯗ ꯁꯣꯜꯍꯧꯏ ꯈꯨꯔꯥꯁꯦ ꯃꯆꯥꯅꯤꯁꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯤ ꯇꯧꯔꯤꯁꯤ ꯁꯣꯟꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯁꯣꯝꯗ ꯆꯟꯗ꯭ꯔꯁꯨ ꯍꯥꯊꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯑꯗꯨꯋꯥꯏꯗꯒꯤ ꯆꯩ ꯑꯃ ꯊꯦꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯁꯣꯝꯗ ꯑꯄꯤꯛꯄꯤꯒ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯄꯤꯛꯄꯤꯅ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯥꯝ ꯊꯤꯅ ꯐꯨꯖꯥꯠꯅꯤꯉꯣ ꯈꯣꯡꯁꯦ ꯄꯨꯜꯂꯒꯅꯦ ꯁꯒꯥꯏ ꯃꯊꯛꯇ ꯌꯥꯡꯈꯠꯂꯒ ꯊꯝꯃꯦꯌꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯝ ꯌꯥꯝ ꯍꯦꯟꯕꯒꯤ ꯑꯁ ꯑꯗꯨꯗꯤ ꯅꯪꯁꯦ ꯌꯥꯝ ꯉꯥꯎꯊꯤꯔꯛꯄꯖꯥꯠꯅꯤꯅꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ ꯀꯣꯏꯗꯦꯗ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯣꯏꯗ꯭ꯔꯦꯗ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯆꯟꯗ꯭ꯔꯅ ꯑꯄꯤꯛꯄꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯍꯦꯛꯇ ꯁꯥꯟꯊꯔꯛꯄꯗꯣ ꯑꯅꯤꯗꯨ ꯈꯪꯗꯨꯅ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯅꯩ ꯆꯟꯗ꯭ꯔꯗꯨ ꯇꯥꯟꯅꯗꯅ ꯑꯄꯤꯛꯄꯤꯗ ꯐꯨꯕ ꯍꯧꯔꯛꯂꯤ ꯑꯄꯤꯛꯄꯤꯁꯨ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯅꯨꯄꯥꯗꯨꯁꯨ ꯈꯥꯝꯗꯣꯛꯅꯕ ꯇꯧꯔꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯑꯄꯤꯛꯄꯤꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯑꯄꯤꯛꯄꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯨꯕꯗꯨ ꯎꯕꯗ ꯏꯄꯥꯏ ꯍꯧꯈ꯭ꯔꯦ ꯑꯩꯃꯥ ꯁꯣꯏꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯀꯃꯥꯏ ꯈꯪꯉꯤꯖꯥꯠꯅꯣ ꯀꯩꯅꯣ ꯅꯣꯏ ꯄꯥꯕꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝꯗꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯑꯃꯨꯛ ꯐꯨꯕꯤꯔꯅꯤ ꯆꯠꯂꯨꯆꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯀꯨꯝꯍꯩ ꯍꯦꯛ ꯑꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯆꯟꯗ꯭ꯔꯗꯨ ꯅꯣꯡꯃꯇ ꯂꯥꯡꯂꯦꯟꯗꯁꯨ ꯐꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯈꯣꯏꯅꯤꯗꯨ ꯄꯨꯜꯂꯒ ꯎꯔꯨꯝ ꯁꯨꯝꯆꯤꯠꯇꯨꯅ ꯍꯦꯛꯇ ꯀꯟꯊꯔꯛꯂꯤ ꯂꯥꯡꯂꯦꯟꯗꯤ ꯐꯨꯗꯣꯛꯇꯅ ꯐꯨꯕꯒꯤ ꯅꯥꯔꯗꯨꯅ ꯀꯞꯂꯤ ꯑꯄꯤꯛꯄꯤꯗꯤ ꯀꯞꯂꯕꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯃꯥꯗꯤ ꯅꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤ ꯈꯟꯕꯗ ꯏꯄꯥꯁꯤ ꯋꯥꯔꯦꯅꯦ ꯏꯔꯨ ꯏꯌꯥꯡꯁꯤꯗ ꯀꯦꯝꯂꯁꯤ ꯐꯥꯎꯕ ꯅꯣꯏꯒꯤ ꯍꯦꯛ ꯈꯟꯕꯗ ꯏꯄꯥꯁꯤ ꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯂꯥꯡꯂꯦꯟꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯑꯄꯤꯛꯄꯤꯅ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯄꯤꯛꯄꯤ ꯃꯁꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯆꯦ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯍꯛꯆꯥꯡꯒ ꯂꯣꯏꯅ ꯊꯤꯟꯗꯣꯛꯏ ꯏꯕꯦꯝꯃ ꯅꯪ ꯉꯁꯤ ꯏꯔꯥꯡ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯅ ꯊꯣꯛꯑꯣꯏꯁꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕ ꯊꯣꯛꯑꯣꯏꯁꯤꯅ ꯑꯗꯣ ꯆꯦ ꯏꯕꯥꯅꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯤꯕꯣ ꯄꯥꯕꯅ ꯉꯁꯥꯏ ꯎꯔꯣꯡ ꯁꯨꯝꯁꯤꯅ ꯀꯟꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯐꯖꯅ ꯉꯥꯎꯋꯦꯕ ꯆꯨꯝꯅ ꯆꯩꯅ ꯐꯨꯗꯦꯕ ꯁꯨꯝꯁꯤꯗꯨꯅ ꯍꯦꯛꯇ ꯀꯜꯂꯦꯃꯤ ꯌꯥꯔꯦ ꯆꯠꯂꯨꯁꯨ ꯃꯁꯨ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯑꯩ ꯍꯣꯏ ꯍꯣꯏ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯆꯟꯗ꯭ꯔꯅ ꯂꯧꯔꯛꯏ ꯁꯅꯥ ꯊꯥꯡꯃꯩꯗꯨ ꯑꯝꯇ ꯄꯨꯔꯛꯎ ꯍꯣꯏ ꯄꯥꯕ ꯑꯄꯤꯛꯄꯤ ꯊꯥꯡꯃꯩꯗꯨ ꯆꯝꯈꯠꯂꯒ ꯃꯈꯨꯠꯇꯨꯅ ꯃꯩꯗꯨ ꯃꯨꯠꯇꯅꯕ ꯈꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯟꯗ꯭ꯔꯁꯨ ꯑꯄꯤꯛꯄꯤꯅ ꯍꯩꯔꯣꯏ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡꯗꯨ ꯁꯦꯝꯕꯤꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯨ ꯉꯧꯔꯤ ꯐꯩꯔꯤ ꯆꯪꯂꯛꯂꯒ ꯃꯃꯤꯠꯇꯨ ꯎꯍꯧꯗ ꯆꯟꯗ꯭ꯔꯅ ꯏꯟꯁꯥꯡ ꯍꯥꯞꯂꯤꯕ ꯀꯣꯝꯄꯥꯛꯇꯨ ꯊꯣꯛꯑꯦ ꯀꯥꯜꯂꯒ ꯆꯠꯂꯨꯔꯦ ꯃꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯗꯨ ꯑꯃꯨꯛ ꯁꯥꯎꯔꯛꯂꯦ ꯍꯩ ꯅꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯕ ꯀꯩꯗꯧꯏꯅ ꯑꯄꯤꯛꯄꯤꯗꯨ ꯃꯄꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡꯃꯩꯗꯨ ꯀꯣꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯊꯣꯛ ꯇꯥꯁꯤꯟꯈ꯭ꯔꯦ ꯆꯟꯗ꯭ꯔꯗꯨ ꯍꯦꯟꯅ ꯁꯥꯎꯈꯤꯗꯨꯅ ꯁꯣꯏꯕ ꯂꯣꯏꯔꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯨ ꯈꯔ ꯇꯥꯞ ꯄꯥꯏꯔꯒ ꯑꯄꯤꯛꯄꯤꯒꯤ ꯂꯩꯕꯛꯇꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯈ꯭ꯔꯦ ꯍꯩ ꯆꯠꯂꯨ ꯆꯥꯛꯀ ꯊꯣꯡꯉꯨꯗꯨꯅ ꯑꯄꯤꯛꯄꯤ ꯄꯦꯔꯤ ꯄꯦꯔꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯄꯦꯔꯤꯗꯨꯅ ꯍꯩꯃꯥ ꯅꯔꯥꯏꯕꯛꯇꯨꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯋꯥꯟꯊ ꯋꯥꯟꯊꯗꯅ ꯅꯣꯛꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯃꯄꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯂꯒ ꯄꯥꯕꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅ ꯂꯥꯏꯕꯛꯇ ꯅꯣꯏꯔꯛꯏꯕ ꯂꯥꯡꯂꯦꯟ ꯅꯣꯛꯄꯗꯨ ꯈꯔ ꯐꯥꯖꯤꯜꯂꯒ ꯀꯩꯒꯤ ꯅꯣꯏꯔꯛꯏꯕ ꯊꯥꯡꯃꯩꯗꯣ ꯁꯣꯏꯈꯤꯗꯅ ꯏꯟꯁꯥꯡ ꯌꯥꯎꯕ ꯀꯣꯝꯄꯥꯛꯇꯨꯗ ꯇꯥꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯂꯥꯡꯂꯦꯟꯗꯤ ꯃꯕꯨꯛꯀ ꯄꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯄꯤꯛꯄꯤꯅ ꯁꯨꯁꯨ ꯇꯧꯗꯨꯅ ꯀꯞꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯋꯥꯟꯗꯨ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯉꯥ ꯊꯣꯡꯕꯗꯨꯒ ꯆꯥꯎ ꯈꯦꯔꯗꯨꯒ ꯄꯥꯇ꯭ꯔ ꯑꯅꯤꯗ ꯍꯥꯞꯇꯨꯅ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯄꯤꯔꯨꯅꯕ ꯂꯣꯟꯅ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯤꯠꯅꯥ ꯁꯤꯡꯕꯤ ꯃꯃꯥ ꯏꯕꯦꯌꯥꯏꯅ ꯎꯈ꯭ꯔꯦ ꯍꯩ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯅ ꯑꯁꯤꯗꯅꯦꯕ ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕꯗꯣ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯏꯃꯥ ꯍꯩ ꯑꯩꯁꯤ ꯅꯪ ꯄꯣꯛꯂꯤꯕꯅꯤ ꯀꯣ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯇꯧꯅꯨ ꯇꯧꯅꯨ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯁꯨꯌꯥꯝ ꯇꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪ ꯏꯃꯥꯅ ꯁꯥꯔꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯏꯃꯥ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯐꯨꯅꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯗꯣ ꯅꯆꯥꯗꯤ ꯄꯥꯝꯖꯗꯦ ꯑꯩ ꯑꯄꯤꯛꯄꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥ ꯏꯁ ꯏꯆꯥꯗꯤ ꯋꯥ ꯉꯥꯡꯕ ꯀꯥꯁꯤꯅ ꯌꯥꯝ ꯍꯩꯔꯝꯂꯦꯗ ꯍꯥ ꯅꯃꯥ ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯇꯅ ꯈꯨꯝꯕ ꯍꯩꯔꯦꯕ ꯑꯌꯣꯛꯄꯤ ꯃꯆꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯃꯥꯕꯨꯗꯤ ꯏꯃꯥꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥꯒꯤꯗꯤ ꯏꯃꯥꯅ ꯑꯐꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯥ ꯊꯤꯒꯗꯧꯔꯤꯕꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯏꯃꯥ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯏꯕꯦꯌꯥꯏꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯊꯋꯥꯟ ꯑꯄꯤꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯀꯩꯁꯨ ꯀꯣꯏꯖꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟ ꯃꯪꯒꯣꯜꯗꯨꯗ ꯐꯅꯦꯛ ꯃꯄꯥꯜ ꯑꯃ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦ ꯆꯥꯛꯀ ꯆꯥꯔꯕꯣ ꯍꯩꯃꯥ ꯊꯋꯥꯟ ꯆꯥꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯉꯁꯤ ꯆꯥꯛꯀꯧꯏ ꯑꯗꯨꯒꯤ ꯏꯆꯦ ꯍꯣꯏꯒꯤ ꯆꯥꯅꯅꯕ ꯏꯟꯁꯥꯡ ꯊꯤꯜꯂꯛꯏꯅꯤ ꯂꯥꯡꯂꯦꯟꯁꯨ ꯊꯋꯥꯟ ꯑꯄꯤꯛꯄꯤꯕꯨ ꯈꯟꯖꯩ ꯍꯥꯏꯕ ꯈꯪꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯑꯄꯤꯛꯄꯤꯗꯨꯕꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯥ ꯀꯧꯔꯛꯀꯦ ꯍꯣꯏ ꯏꯆꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯄꯤꯛꯄꯤꯁꯨ ꯌꯥꯎꯅ ꯂꯥꯛꯏ ꯃꯈꯣꯡ ꯃꯈꯨꯠꯀꯥꯇꯨ ꯂꯩꯈꯣꯝ ꯏꯇꯩ ꯍꯦꯛ ꯇꯩꯔꯤ ꯇꯧꯔꯤꯕꯗꯣ ꯆꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯀꯣꯏꯆꯤꯡ ꯆꯤꯡꯉꯤꯁꯤꯕꯣ ꯊꯋꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯨ ꯍꯥ ꯀꯗꯥꯏ ꯑꯦ ꯊꯋꯥꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯦ ꯏꯟꯁꯥꯡꯅꯤ ꯏꯆꯦꯒ ꯄꯨꯟꯅ ꯆꯥꯔꯣ ꯈꯪꯗꯦꯀꯣ ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯕ ꯑꯩꯗꯤ ꯂꯧꯕ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣꯍꯦ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯊꯑꯣꯏꯀꯤ ꯊꯤꯜꯂꯒ ꯅꯪꯒꯤ ꯅꯀꯣꯛ ꯆꯥꯛꯄꯤꯗꯣ ꯇꯧꯔꯛꯀꯅꯨ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗꯅꯤ ꯀꯔꯣꯝꯗꯒꯤꯅꯣ ꯏꯕꯦꯌꯥꯏꯗꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯑꯦ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤꯁꯤꯗꯤ ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯏꯕꯦꯌꯥꯏ ꯎꯕꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯑꯄꯤꯛꯄꯤ ꯇꯨꯃꯤꯟ ꯃꯃꯥꯏ ꯅꯣꯠꯊꯗꯨꯅ ꯂꯩ ꯊꯋꯥꯟꯅ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯃꯨꯂꯥꯏ ꯂꯥꯎꯖꯜꯂꯁꯤ ꯆꯠꯈꯤꯔꯣꯏꯌꯦ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯩ ꯑꯉꯥꯡ ꯇꯧ ꯉꯝꯕꯤ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯅꯪꯅ ꯈꯔ ꯍꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯨꯄꯥꯁꯤꯗ ꯁꯨꯝ ꯍꯧꯖꯤꯜꯂꯤꯕꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯌꯥꯝ ꯄꯥꯝꯒꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯤꯗꯤ
ꯍꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨꯀꯣ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯃꯃꯥꯏꯒꯤ ꯏꯈꯨꯠ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯒꯗꯧꯔꯤꯌꯦ ꯃꯁꯤꯗ ꯅꯪ ꯌꯥꯝ ꯌꯦꯠꯂꯛꯀꯅꯨ ꯃꯗꯨꯅꯅꯦ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯊꯋꯥꯟ ꯁꯥꯎꯅ ꯀꯩꯅꯤ ꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯂꯥꯎ ꯍꯥꯏꯕꯅꯤ ꯊꯋꯥꯟ ꯃꯃꯥ ꯃꯁꯤꯡꯗꯨꯅ ꯊꯣꯔꯛꯄꯗ ꯆꯟꯗ꯭ꯔꯁꯨ ꯆꯪꯂꯛꯄꯒꯤ ꯍꯦꯛ ꯊꯦꯡꯅꯩ ꯍꯩꯃꯥ ꯅꯃ ꯅꯆꯥ ꯂꯥꯛꯑꯝꯃꯤꯔꯣ ꯊꯋꯥꯟꯅ ꯑꯩꯈꯣꯏ ꯃꯥꯃ ꯇꯥꯗ ꯅꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯣ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯃꯥ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯁꯤꯕꯨ ꯇꯥꯗ ꯍꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯏ ꯃꯗꯣ ꯃꯃꯥ ꯑꯩꯅ ꯂꯩꯔꯤꯈꯩꯗꯤ ꯈꯛ ꯌꯥꯔꯣꯏ ꯆꯟꯗ꯭ꯔ ꯏꯕꯦꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯍꯦꯛ ꯃꯥꯟꯅꯔꯨꯕꯁꯨ ꯇꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩ ꯏꯆꯥꯕꯨ ꯋꯥꯔꯛꯆꯒꯦ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯃꯄꯥ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯇꯧ ꯑꯩꯒꯤ ꯏꯆꯥ ꯄꯤꯛꯄꯤꯕꯨ ꯃꯃꯧ ꯑꯣꯏꯅ ꯐꯪꯖꯕ ꯌꯨꯝ ꯑꯗꯨꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕ ꯃꯤꯁꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯥꯔꯝ ꯆꯩ ꯃꯐꯠ ꯈꯨꯟꯒꯠꯂꯒ ꯃꯆꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ ꯍꯦ ꯅꯣꯏ ꯀꯥꯏꯗ ꯂꯩ ꯋꯥꯔꯛꯄꯗ ꯉꯝꯗ꯭ꯔ ꯃꯆꯥ ꯂꯥꯛꯑꯣ ꯊꯣꯔꯛꯎ ꯂꯥꯛꯑꯣ ꯅꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯄꯤꯛꯄꯤꯕꯨ ꯃꯁꯥ ꯁꯥꯒꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯈꯨꯗ ꯄꯥꯏꯔꯤꯕ ꯋꯥꯁꯥ ꯇꯪꯈꯥꯏꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯦꯠ ꯀꯟꯁꯤꯜꯂꯤ ꯑꯄꯤꯛꯄꯤ ꯆꯩꯅꯥ ꯀꯔꯤꯁꯨ ꯐꯥꯎꯗꯕꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯄꯤꯗꯤ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯂꯥꯡꯂꯦꯟꯁꯨ ꯀꯞꯇꯨꯅ ꯃꯄꯥꯕꯨ ꯈꯥꯝꯗꯣꯛꯅꯕ ꯇꯧꯖꯔꯤ ꯄꯥꯄꯥ ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯑꯉꯥꯡꯁꯤ ꯁꯤꯕ ꯇꯥꯔꯦ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯂꯥꯟꯗꯤ ꯄꯥꯕ ꯃꯣꯏꯅ ꯍꯧꯕꯅꯦ ꯄꯥꯕ ꯄꯥꯕ ꯁꯅꯥ ꯂꯥꯟꯗꯕꯅꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯄꯥꯕ ꯆꯟꯗ꯭ꯔ ꯆꯩꯗꯨ ꯅꯥꯀꯟꯗ ꯐꯠ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯂꯥꯡꯂꯦꯟꯗꯤ ꯑꯄꯤꯛꯄꯤꯕꯨ ꯀꯣꯟꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯤ ꯑꯄꯤꯛꯄꯤ ꯄꯤꯗꯨꯅ ꯆꯣꯠꯂꯕ ꯃꯃꯤꯠꯇꯨꯅ ꯃꯄꯥꯗ ꯌꯦꯡꯖ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯆꯥꯅ ꯐꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯂꯝ ꯍꯦꯜꯂꯕꯁꯨ ꯕꯥꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯗꯕ ꯊꯕꯛꯇꯤ ꯉꯁꯤ ꯐꯥꯎꯗꯅ ꯆꯥꯅ ꯇꯧꯖꯔꯛꯇ꯭ꯔꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯕꯥꯕꯒꯤ ꯃꯥꯏꯆꯣꯞꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯕꯥꯕꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯋꯥꯟꯁꯨ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯊꯋꯥꯟꯅ ꯐꯅ ꯀꯧꯔꯕꯁꯨ ꯑꯄꯤꯛꯄꯤꯅ ꯊꯩꯗꯨꯅ ꯗꯨꯃꯛ ꯆꯠꯂꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯋꯥꯟꯅꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯕꯦꯌꯥꯏꯗꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯀꯥꯎꯔꯒ ꯍꯜꯂꯛꯄꯅꯤ ꯂꯝꯕꯤꯗ ꯉꯥꯎꯁꯤꯟꯅꯕ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯍꯦꯛ ꯊꯦꯡꯅꯔꯨꯏ ꯑꯣꯏ ꯍꯅꯨꯕꯤ ꯑꯌꯥꯎꯕ ꯂꯣꯏꯅ ꯄꯤꯔꯝ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯔꯣꯏ ꯏꯕꯦꯌꯥꯏꯗꯨ ꯃꯊꯟꯇꯒ ꯑꯣꯏꯔꯦ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯃꯤꯒ ꯀꯅꯥꯝꯇ ꯂꯩꯇꯕꯒ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯃꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯅꯤ ꯅꯈꯣꯏꯕꯣ ꯍꯦꯔꯥ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯄꯤꯔꯣꯗꯤ ꯆꯠꯄꯤꯔꯧꯗꯅ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯕ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯝꯕꯤꯗꯨ ꯂꯥꯛꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯣꯏ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯅꯨꯄꯤꯅꯤꯅꯦ ꯈꯣꯟꯒꯗꯤ ꯌꯥꯏꯅꯤ ꯈꯣꯟꯗꯥꯁꯦ ꯅꯆꯥ ꯉꯥꯛꯇꯔꯥ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯅꯌꯨꯝ ꯀꯌꯥꯔꯛꯀ ꯄꯥꯜꯂꯨꯔꯒꯦ ꯅꯪꯕꯣ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯑꯄꯤꯛꯄꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯅꯨꯄꯥꯗꯒꯤ ꯇꯥꯗꯕ ꯃꯆꯤꯡ ꯂꯩꯕꯅꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯗꯨꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ ꯅꯨꯄꯥꯗꯨꯁꯨ ꯇꯔꯪ ꯆꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯀꯤꯔꯨꯞ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯑꯃꯅ ꯐꯠ ꯑꯄꯤꯛꯄꯤꯒꯤ ꯃꯥꯡꯗ ꯑꯐꯥꯎ ꯁꯥꯗꯨꯅ ꯂꯦꯞꯄꯛꯏ ꯅꯪ ꯌꯥꯝ ꯐꯥꯎꯔꯤꯅꯦ ꯍꯥ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡ ꯈꯔ ꯑꯄꯤꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯐꯠ ꯍꯦꯛ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯆꯤꯡꯊꯩ ꯑꯗꯨꯗꯒꯤꯗꯤ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯅꯨꯄꯥꯗꯨ ꯏꯀꯥꯏꯕꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯇꯩꯗꯨꯁꯨ ꯃꯔꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯕꯦꯌꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯉꯥꯡꯁꯤꯡꯗꯨꯒ ꯆꯠꯈ꯭ꯔꯦ ꯏꯕꯦꯌꯥꯏꯁꯨ ꯉꯁꯤꯗꯤ ꯊꯃꯣꯏꯗꯨꯗ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯑꯄꯤꯛꯄꯤꯅ ꯆꯠꯈꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗꯨꯅ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯄꯤꯛꯄꯤꯁꯨ ꯍꯥꯟꯅꯗꯧꯅ ꯇꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ ꯂꯥꯡꯂꯦꯟꯁꯨ ꯄꯥꯔꯩꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯂꯨꯍꯣꯡꯕꯁꯨ ꯅꯨꯃꯤꯠ 2-3 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯄꯤꯛꯄꯤꯗꯨ ꯕꯤꯂꯥꯒꯤ ꯆꯥ ꯊꯛꯐꯝ ꯍꯣꯇꯦꯜ ꯑꯗꯨ ꯂꯥꯛꯏ ꯃꯧ ꯈꯔꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯄꯤꯛꯄꯤꯅ ꯏꯃꯥꯕꯣ ꯊꯔꯣꯏ ꯊꯣꯡꯕ ꯌꯥꯎꯔꯤꯕꯣ ꯌꯥꯎꯔꯤꯌꯦ ꯑꯣ ꯁꯤꯡꯖꯨꯒ ꯈꯤꯇ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯧꯁꯤꯡꯗꯨ
ꯑꯄꯤꯛꯄꯗꯤ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯑꯁꯤꯕꯨ ꯇꯥ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯁꯤꯅꯦ ꯅꯍꯥꯟꯋꯥꯏ ꯂꯣꯛꯇ ꯇꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯈꯨꯜꯂꯛꯑꯦꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ꯫ ꯍꯩꯃꯥ, ꯂꯩꯁꯥꯕꯤ ꯐꯥꯔꯤꯅꯦ, ꯃꯁꯛ ꯄꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯁꯤꯕꯨ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯣ? ꯇꯥ ꯆꯟꯗ꯭ꯔꯅꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯅꯤꯗ, ꯈꯔ ꯐꯨꯖꯔꯁꯨ꯫ ꯑꯄꯤꯛꯄꯤ ꯃꯧꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯇꯥꯍꯧꯔꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯋꯥꯈꯜꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯕꯤꯂꯥꯅ, ꯄꯤꯛꯄꯤ, ꯅꯆꯦ ꯂꯩꯇ꯭ꯔꯗꯤ ꯅꯪꯁꯨ ꯅꯊꯟꯗ ꯉꯥꯏꯍꯧꯔꯅꯤꯅꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯃꯥꯒꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯏꯁꯥꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯄꯣꯠꯇꯨ ꯂꯩꯕ ꯂꯣꯏꯔꯒ ꯃꯥꯁꯨ ꯃꯌꯨꯝ ꯂꯝꯗ ꯍꯜꯂꯛꯂꯤ꯫ ꯋꯥꯈꯜꯗꯨ ꯏꯇꯥꯎ ꯇꯥꯎꯔꯤ ꯉꯁꯤꯗꯤ ꯃꯂꯪꯄꯥꯟ ꯑꯃꯗ ꯂꯩꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯂꯝꯕꯤꯗ ꯃꯥꯒ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯆꯦ ꯄꯤꯛꯄꯤ, ꯀꯩ ꯂꯩꯔꯨꯏꯅꯣ? ꯑꯄꯤꯛꯄꯤ ꯇꯞꯅ, ꯊꯔꯣꯏꯒ ꯁꯤꯡꯖꯨꯒ ꯂꯩꯔꯨꯕꯅꯤ, ꯅꯣꯏꯗꯤ ꯁꯥꯟꯅꯗ꯭ꯔꯕꯣ? ꯑꯁ, ꯍꯥꯎꯅꯤ ꯑꯗꯨꯗꯤ꯫ ꯁꯥꯟꯅꯗ꯭ꯔꯦꯗ, ꯆꯦ ꯄꯤꯛꯄꯤ ꯌꯥꯎꯗꯕꯁꯦ ꯁꯥꯟꯅꯕꯒ ꯑꯝꯇ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨ ꯆꯦ, ꯅꯪ ꯍꯟꯗꯛꯇꯤ ꯁꯥꯟꯅꯕꯒ ꯑꯝꯇ ꯊꯣꯔꯛꯇꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯊꯣꯛꯂꯛꯂꯗꯕꯅꯤ ꯁꯤꯗꯩꯗꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗꯅꯦ ꯁꯤꯡꯖꯨ ꯆꯥꯔꯨꯔꯁꯤ꯫ ꯍꯣꯏ꯫ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯑꯄꯤꯛꯄꯤꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯨꯄꯤ ꯈꯔꯒ ꯃꯥꯒꯤ ꯑꯑꯣꯟ ꯑꯣꯏꯅꯕ ꯐꯤ ꯐꯅꯦꯛ ꯃꯌꯥꯝꯗꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯆꯪꯉꯛꯄꯗꯨꯗ ꯍꯪꯂꯛꯏ꯫ ꯍꯩꯃꯥ, ꯈꯨꯜꯒꯤ ꯑꯉꯥꯡꯈꯩ ꯂꯣꯏꯅ ꯈꯣꯝꯂꯒ ꯄꯨꯔꯛꯑꯕ ꯅꯪꯗꯤ? ꯑꯄꯤꯛꯄꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯏꯟꯅꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯁꯨ ꯆꯪꯂꯛꯏ꯫ ꯑꯋꯥꯠ ꯑꯄꯥꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯨꯀꯣ, ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ, ꯍꯣꯏ ꯄꯥꯕ꯫ ꯁꯅꯥꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯃꯅꯤꯡꯂꯣꯝꯗ ꯂꯩꯈꯤꯕꯅꯤ ꯄꯥꯕ꯫ ꯆꯟꯗ꯭ꯔ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯑꯄꯤꯛꯄꯤꯗꯨ ꯍꯤꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯌꯥꯌꯥ ꯂꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯟꯗ꯭ꯔꯅ ꯂꯥꯎꯔꯛꯏ꯫ ꯍꯩ, ꯏꯟꯁꯥꯡ ꯅꯥꯄꯤꯒꯗꯨ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯆꯟꯗ꯭ꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯍꯧ ꯊꯥꯗꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤꯗꯤ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯆꯟꯗ꯭ꯔ ꯇꯐꯤꯡ ꯇꯐꯤꯡ ꯑꯃꯨꯛ ꯂꯥꯛꯂꯒ ꯑꯄꯤꯛꯄꯤꯗ ꯁꯦꯠ ꯊꯥꯗꯨꯅ, ꯕꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ? ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯨ? ꯑꯄꯤꯛꯄꯤ ꯃꯄꯥꯗ ꯕꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯗꯤ ꯉꯁꯤ ꯑꯄꯤꯛꯄꯤꯒꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯉꯛꯂꯤ꯫ ꯃꯥꯁꯨ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯄꯤꯛꯄꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯏꯉꯥꯎ ꯉꯥꯎꯖꯔ ꯂꯩꯕꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯆꯟꯗ꯭ꯔꯁꯨ ꯃꯁꯥꯒꯤꯁꯨ ꯍꯣꯡꯂꯛꯂꯤ ꯃꯇꯧꯁꯤꯗ ꯋꯥꯈꯜ ꯋꯥꯔꯤ꯫ ꯑꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯁꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯦ ꯐꯒꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯊꯤꯅ ꯍꯪꯕꯤꯔꯒ ꯀꯩꯅꯣ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯨꯅꯤ꯫ ꯑꯄꯤꯛꯄꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯍꯤꯞꯂꯤ꯫ ꯆꯟꯗ꯭ꯔ ꯆꯪꯉꯛꯇꯨꯅ, ꯁꯅꯥ, ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯂꯁꯤꯁꯦ, ꯏꯆꯥ ꯅꯥꯕ ꯐꯔꯗꯕꯅꯤꯁꯦ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯆꯟꯗ꯭ꯔꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯆꯟꯗ꯭ꯔ ꯆꯥꯛꯇꯨ ꯇꯣꯠꯄꯤꯔꯒ ꯑꯄꯤꯛꯄꯤꯗ ꯏꯜꯂꯛꯏ꯫ ꯁꯤꯁꯤ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯁꯤꯁꯦ꯫ ꯅꯪꯕꯨ ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯁꯦꯠꯂꯒ ꯃꯌꯥꯝꯗ ꯂꯦꯟꯅꯗꯣꯏꯅꯦ ꯍꯥꯏꯕꯗꯣ, ꯁꯤꯁꯤ ꯄꯥꯕꯅꯅꯦ ꯏꯆꯥꯒꯤ ꯐꯤꯒꯤ ꯐꯅꯦꯛꯀ ꯂꯣꯏꯅ ꯂꯩꯗ ꯂꯣꯏꯔꯕꯅꯤꯅꯦ꯫ ꯑꯄꯤꯛꯄꯤ ꯃꯄꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯄꯤꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯂꯤ꯫ ꯆꯟꯗ꯭ꯔ ꯑꯄꯤꯛꯄꯤꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯆꯅ, ꯍꯦ ꯁꯅꯥ, ꯀꯩꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯕꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯇꯨ ꯏꯄꯥꯗ ꯍꯥꯏꯌꯨꯁꯦ, ꯀꯞꯀꯅꯨꯁꯦ꯫ ꯂꯥꯡꯂꯦꯟꯅ, ꯁꯅꯥ, ꯏꯆꯦꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯪ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯦ ꯍꯥꯏꯔꯣ? ꯑꯄꯤꯛꯄꯤ ꯇꯞꯅ, ꯕꯥꯕꯥ, ꯑꯩꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯆꯟꯗ꯭ꯔ ꯑꯄꯤꯛꯄꯤꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯔꯣꯟꯕ ꯋꯥꯔꯤꯗꯨ ꯃꯆꯥꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯁꯨ ꯄꯥꯈꯠꯂꯤ꯫ ꯂꯥꯡꯂꯦꯟꯅ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯁꯅꯥ? ꯅꯪꯁꯦ ꯄꯥꯕꯒꯤ ꯃꯆꯥꯅꯤ, ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯍꯩ, ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯅꯪꯅ ꯄꯥꯕꯗ ꯑꯗꯨꯝꯅ ꯍꯪꯂꯤꯕꯕꯣ? ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯁꯅꯥ꯫ ꯅꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯄꯥꯕꯅ ꯅꯈꯣꯏꯕꯨ
ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯐꯨ ꯆꯩ ꯇꯧꯕꯒꯤ ꯅꯪ ꯄꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯄꯥꯕ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯁꯅꯥ. ꯏꯁꯥꯅ ꯍꯥꯟꯅꯗꯧꯅ ꯏꯉꯥꯎ ꯉꯥꯎꯔꯒ ꯂꯩꯖꯕꯗꯣ ꯏꯄꯥ ꯎꯅꯤꯡꯉꯤ. ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯏꯄꯥ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦ. ꯑꯄꯤꯛꯄꯤ ꯃꯄꯥꯗ ꯀꯣꯟꯖꯗꯨꯅ ꯀꯞꯊꯣꯔꯛꯂꯦ. ꯆꯟꯗ꯭ꯔꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯁꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ. ꯂꯥꯡꯂꯦꯟꯁꯨ ꯀꯞꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯤ. ꯑꯄꯤꯛꯄꯤ ꯀꯞꯅ ꯀꯞꯅ ꯃꯤꯅ ꯑꯩꯁꯦ ꯈꯨꯜꯂꯛꯄ ꯃꯁꯥꯅꯤ ꯍꯥꯏꯌꯦ ꯄꯥꯕ. ꯑꯗꯨꯕꯨ ꯑꯩ ꯏꯆꯦ ꯑꯃꯗꯤ ꯄꯥꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩ ꯀꯅꯥꯅꯁꯨ ꯄꯥꯕ ꯀꯧꯅꯤꯡꯗꯦ. ꯑꯩꯕꯨ ꯑꯄꯣꯛꯄꯅ ꯆꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯄꯥꯕ. ꯑꯩ ꯀꯤꯖꯩꯌꯦ ꯄꯥꯕ. ꯍꯥꯏꯔꯒ ꯍꯦꯛ ꯆꯤꯡꯗꯨꯅ ꯀꯞꯂꯛꯂꯦ. ꯏꯄꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯣ? ꯏꯆꯥꯒꯤꯗꯤ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯅꯆꯦꯁꯨ ꯂꯩꯔꯤ. ꯅꯪ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯄꯤꯛꯄꯤ ꯀꯞꯄ ꯍꯟꯊꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ. ꯅꯃꯥꯗꯨ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯏꯄꯥꯗ ꯁꯤꯟꯅꯔꯝꯕꯅꯤꯅꯦ. ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯆꯠꯄ ꯃꯆꯥꯁꯤꯡꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯉꯁꯤ ꯏꯆꯥꯅꯤꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯁꯤꯡꯒꯤ ꯑꯐꯕ ꯈꯨꯗꯝꯗꯨ ꯎꯠꯂꯤꯕꯅꯤ. ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗꯣ ꯈꯦꯠꯇꯣꯛꯄ ꯐꯠꯇꯦ. ꯑꯐꯕꯗꯨꯗꯤ ꯂꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯅꯤ. ꯑꯄꯤꯛꯄꯤꯅ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯑꯁꯤꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏꯗ ꯀꯅꯥꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯄꯥꯕ. ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯄꯥꯕꯕꯨ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯦꯀꯣ ꯄꯥꯕ. ꯂꯥꯡꯂꯦꯟꯅ ꯄꯥꯕ, ꯅꯆꯥ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯍꯩꯍꯩꯗꯕ ꯇꯧꯍꯩꯗꯕ ꯏꯇꯧ ꯀꯌꯥ ꯇꯧꯈ꯭ꯔꯕꯁꯨ ꯑꯄꯪꯕꯤ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯄꯥꯕ. ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯄꯥꯕ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦꯅꯦ. ꯏꯆꯥꯁꯤꯗꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯄꯨ ꯃꯥꯅ ꯃꯥꯏ ꯄꯥꯛꯄꯗ ꯄꯤꯅꯕꯤꯔꯁꯅꯨ. ꯆꯟꯗ꯭ꯔ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯍꯟꯅ ꯅꯥꯟꯊꯕꯤ. ꯊꯋꯥꯟꯁꯨ ꯑꯄꯤꯛꯄꯤꯅ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯔꯤ. ꯃꯥ ꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯅꯍꯥꯟ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯥ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯂꯨꯗ꯭ꯔꯤꯕꯅꯤ. ꯏꯕꯦꯌꯥꯏꯁꯨ ꯄꯥꯎꯗꯨ ꯇꯥꯔꯕꯅꯤ. ꯉꯁꯤꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤ. ꯏꯕꯨꯡꯉꯣ, ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯂꯨ ꯂꯥꯎꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯆꯥꯊꯣꯛꯂꯨꯔꯣ. ꯅꯪꯕꯨ ꯏꯃꯥꯗ ꯋꯥꯔꯧꯕ꯭ꯔꯅꯦ? ꯏꯃꯥꯒꯤ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦꯅꯦ ꯏꯕꯨꯡꯉꯣ. ꯏꯃꯥ ꯏꯆꯥꯅ ꯇꯧꯕ ꯊꯕꯛꯇ ꯑꯊꯦꯡꯕ ꯄꯤꯔꯔꯣꯏ. ꯅꯪꯅ ꯏꯆꯥ ꯑꯄꯤꯛꯄꯤꯕꯨ ꯅꯨꯡꯁꯤꯕꯗꯣ ꯏꯃꯥ ꯌꯥꯔꯦ. ꯃꯥꯕꯨ ꯉꯁꯤꯃꯛ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕꯁꯨ ꯏꯃꯥꯅ ꯍꯔꯥꯎꯅ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤꯌꯦ. ꯏꯃꯥ, ꯏꯃꯧꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ. ꯂꯥꯛꯑꯣ, ꯏꯃꯥꯒ ꯄꯨꯟꯅ ꯏꯃꯧꯒꯤ ꯅꯥꯛꯇ ꯆꯠꯂꯨꯁꯤ. ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕ ꯏꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯅꯦꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅꯦ. ꯂꯥꯛꯑꯣ, ꯏꯃꯧꯅ ꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯑꯁꯨꯝꯅ ꯏꯕꯦꯌꯥꯏꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯊꯋꯥꯟꯒ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯄꯤꯛꯄꯤꯒꯤ ꯁꯪꯒꯥꯏꯗ ꯊꯨꯡꯂꯔꯦ. ꯆꯟꯗ꯭ꯔꯗꯤ ꯉꯛꯁꯨ ꯉꯛꯂꯦ. ꯉꯥꯏꯍꯥꯛꯇꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯇꯥꯗ, ꯅꯆꯥꯅ ꯋꯥꯍꯩ ꯀꯌꯥꯗꯤ ꯍꯦꯟꯖꯤꯟꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯇꯥꯗꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦꯗ. ꯅꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯤꯔꯤꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯦ. ꯑꯗꯨ ꯇꯥꯗ, ꯑꯄꯤꯛꯄꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯄꯤꯔꯣ ꯍꯥꯏꯗꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ. ꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯋꯥꯗꯨꯗ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯥꯡꯂꯦꯟꯗꯨ ꯐꯠ ꯌꯦꯡꯅꯩ. ꯂꯥꯡꯂꯦꯟꯗꯤ ꯀꯞꯂꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯆꯟꯗ꯭ꯔ ꯃꯩꯊꯧ ꯃꯛꯁꯤꯟꯅ, ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯍꯦꯟꯈ꯭ꯔꯦꯅꯦ ꯏꯕꯦꯌꯥꯏ. ꯅꯠꯇꯦ ꯇꯥꯗ, ꯅꯆꯜꯕꯨ ꯋꯥꯔꯧꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯉꯁꯤꯃꯛ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩ ꯉꯝꯒꯅꯤ. ꯅꯆꯜꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯇꯥꯗ? ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯄꯥ ꯑꯩꯅ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ.
ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯋꯥꯟꯗꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯃꯥ ꯊꯨꯅ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯄꯤꯛꯄꯤ ꯊꯋꯥꯟꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯊꯋꯥꯟ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯀꯞꯇꯕ ꯁꯥꯗꯨꯅ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯅꯥꯔꯤꯅꯦ ꯇꯧꯏꯁꯦ, ꯄꯛꯇꯦ ꯄꯛꯇꯅ ꯏꯕꯦꯝꯃ, ꯅꯪ ꯇꯧꯏꯁꯦ ꯌꯥꯝ ꯄꯛꯇꯦꯀꯣ꯫ ꯏꯁ, ꯅꯥꯕꯁꯤꯕꯨ ꯄꯛꯇꯦꯗꯤ ꯀꯩꯅꯣ? ꯑꯩꯅ ꯅꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯅꯥꯔꯗꯤ ꯈꯪꯒꯗꯧꯔꯤ꯫ ꯀꯩꯗꯧ ꯂꯥꯛꯄꯤꯅꯣ ꯁꯤꯗ? ꯅꯣꯏ ꯏꯃꯥꯅ ꯉꯥꯡꯕꯤꯅꯤ, ꯆꯠꯂꯨꯆꯣ꯫ ꯉꯥꯡꯉꯣꯏ, ꯏꯃꯥꯁꯨ ꯂꯥꯛꯏ꯫ ꯑꯁꯦꯡꯕꯩꯔꯣ? ꯅꯪ ꯄꯨꯈ꯭ꯔꯗꯧꯅꯤ ꯉꯁꯤꯗꯤ꯫ ꯅꯅꯦꯝꯄꯣꯛꯅ ꯑꯌꯥꯕ ꯄꯤꯔꯤ꯫ ꯇꯥꯅꯤꯡꯗꯦꯗ ꯑꯝꯇ, ꯅꯃꯥꯏꯗꯨꯗ ꯀꯤꯟꯁꯤꯅ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯊꯤꯜꯂꯁꯨ ꯑꯩꯅ ꯑꯗꯨꯝ ꯉꯝꯗꯧ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ, ꯈꯪꯉꯕꯣ? ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯌꯥꯎꯔꯣꯏ ꯍꯥꯏꯔꯕ ꯅꯪ? ꯑꯄꯤꯛꯄꯤ ꯊꯋꯥꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤꯔꯥ? ꯊꯋꯥꯟ ꯑꯄꯤꯛꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤꯅꯣꯗꯤ ꯈꯪꯗ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯄꯤꯗꯨ ꯐꯅ ꯀꯟꯅꯗꯤ ꯊꯦꯡꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯉꯝꯂꯛꯇ꯭ꯔꯤ꯫ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯊꯣꯛꯑꯁꯤ꯫ ꯑꯩ ꯌꯥꯏ, ꯅꯪ ꯅꯥꯕ ꯐꯔꯣ꯫ ꯅꯪꯅ ꯁꯨꯝ ꯅꯥꯔꯒ ꯂꯩꯕꯁꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ꯫ ꯅꯨꯄꯥꯅꯕꯨ ꯀꯞꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯇꯨꯠ, ꯄꯛꯇꯦ ꯌꯥꯝ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯅꯪꯒꯤꯗꯤ ꯃꯁꯥ ꯅꯥꯗꯕꯤ, ꯃꯁꯛ ꯐꯖꯕꯤ, ꯁꯦꯜ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯁꯦꯝꯕꯤꯗꯣꯏꯅꯤ꯫ ꯌꯥꯔꯦ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯥꯕ ꯐꯔꯣ, ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯤꯜꯂꯛꯀꯦ꯫ ꯅꯪꯁꯨ ꯀꯩꯅꯥꯃꯒꯤ ꯐꯤꯖꯣꯜ ꯁꯤꯜꯂꯝꯃꯣ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ, ꯉꯥꯏꯔꯝꯃꯣ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯉꯝꯃꯣꯏ꯫ ꯉꯝꯗꯦ, ꯌꯥꯔꯣꯏ, ꯑꯩ ꯆꯠꯂꯦ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯣ꯫ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥꯗꯣ ꯌꯦꯡꯗꯕ ꯇꯥꯕꯅꯦ ꯍꯧꯖꯤꯛ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ, ꯑꯗꯨꯒ ꯆꯟꯗ꯭ꯔꯗ ꯋꯥ ꯈꯨꯗꯤꯡ ꯍꯥꯏꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯂꯦꯅꯦ꯫ ꯍꯌꯦꯡꯅꯤ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ꯫ ꯏꯄꯥꯕꯨ ꯊꯋꯥꯟ ꯆꯟꯗ꯭ꯔꯒꯤ ꯃꯈꯨꯠ ꯄꯥꯏꯕꯤꯗꯨꯅ, ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯆꯥꯅ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯑꯩ ꯁꯅꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯕ꯫ ꯃꯥꯒꯤ ꯏꯔꯣꯏꯕ ꯃꯇꯝꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯕꯨ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯖꯒꯦ꯫ ꯃꯁꯤꯃꯗꯤ ꯄꯥꯕꯅ ꯌꯥꯕꯤꯌꯨ꯫ ꯏꯕꯦꯌꯥꯏꯅ, ꯇꯥ, ꯏꯆꯥꯒꯤ ꯑꯅꯤꯡꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯊꯨꯡꯍꯟꯕꯤꯔꯁꯤ꯫ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯅꯨ ꯇꯥ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯇꯧꯗꯨꯅ ꯊꯋꯥꯟ ꯑꯃꯗꯤ ꯑꯄꯤꯛꯄꯤ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯆꯟꯗ꯭ꯔ ꯃꯁꯥꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡꯕꯨ ꯄꯥꯏꯅ ꯊꯋꯥꯟꯒꯤ ꯉꯛꯁꯝꯗ ꯍꯨꯛꯄꯗꯨ ꯎꯔꯒ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯩ꯫ ꯊꯋꯥꯟꯒꯤ ꯌꯨꯝꯗ ꯊꯤꯜꯂꯝꯗꯥꯏ ꯃꯄꯥꯗ ꯀꯥꯏꯅꯕꯤꯗꯥꯏ ꯑꯣꯏꯅ ꯋꯥꯍꯩ ꯍꯥꯏꯅꯕ ꯆꯪꯂꯛꯏ꯫ ꯆꯟꯗ꯭ꯔ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯕ ꯉꯝꯖꯗ ꯏꯜꯂꯤꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯕꯥꯕꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ, ꯉꯥꯡꯕ ꯂꯧꯗꯦ ꯍꯥꯏꯅ ꯋꯥꯔꯧꯒꯅꯨꯀꯣ ꯕꯥꯕꯥ꯫ ꯆꯟꯗ꯭ꯔ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯋꯥꯔꯧꯏ, ꯑꯩ ꯋꯥꯔꯧꯏꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯃꯒꯥꯎ ꯄꯤꯔꯝꯂꯤꯕꯁꯤꯕꯣ? ꯏꯄꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯄꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯏꯄꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯄꯥꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯞꯇꯕ ꯑꯝꯇ ꯌꯥꯎꯅꯗ꯭ꯔꯤ꯫ ꯑꯄꯤꯛꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯏꯆꯦ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯏꯆꯦꯗꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯂꯅꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯂꯥꯛꯄꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯄꯨꯕꯤꯔꯛꯎ ꯏꯆꯦ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯄꯨꯔꯛꯀꯦ ꯏꯆꯦ, ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯄꯤꯛꯄꯤꯁꯨ ꯊꯋꯥꯟꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯖꯤꯛ ꯊꯦꯡꯂꯛꯄ ꯃꯇꯝꯗꯨꯅꯤ꯫ ꯑꯄꯤꯛꯄꯤ ꯊꯋꯥꯟꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯉꯥꯊꯗꯨꯅ ꯇꯞꯅ ꯊꯣꯛꯂꯤꯕ ꯊꯥꯁꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯑꯄꯤꯛꯄꯤ ꯇꯞꯅ, ꯃꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯉꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯤꯠꯁꯤꯅ ꯎꯏꯁꯤꯟꯈꯤꯕꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯇꯨꯝꯂꯒꯨꯝꯁꯤꯀꯣ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯌꯥꯔꯤ ꯏꯁꯅꯥ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯄꯤꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯁꯤ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯌꯥꯝ ꯄꯪꯕꯖꯥꯠꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯅꯣꯏꯒꯤ ꯍꯩꯅꯧ ꯍꯨꯔꯥꯟꯕꯒꯤ ꯅꯣꯏ ꯏꯃꯥꯅ ꯐꯨꯕꯗꯣ, ꯑꯗꯨꯗ ꯅꯪꯅ ꯅꯣꯛꯂꯒ ꯂꯩꯕꯒꯤ ꯑꯩꯅ ꯃꯨꯛꯅ ꯁꯝꯐꯣꯏꯕꯗꯣ, ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ꯫
ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤ. ꯅꯪꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯦꯝꯕꯨꯡ ꯍꯣꯏꯒ ꯒꯟꯖꯥ ꯊꯛꯂꯝꯕꯒꯤ ꯑꯩꯅ ꯅꯣꯏ ꯄꯥꯕꯗ ꯍꯥꯏꯗꯣꯛꯂꯒ ꯅꯪ ꯐꯨꯕꯗꯣ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅꯦꯅ ꯂꯣꯟꯅ ꯆꯪꯂꯒ ꯑꯩꯒꯤ ꯐꯃꯨꯡꯗ ꯃꯣꯔꯣꯛ ꯇꯩꯁꯤꯜꯂꯝꯕꯗꯣ, ꯑꯩꯅ ꯀꯞꯄꯗꯣ. ꯅꯪꯁꯦ ꯃꯊꯣꯡꯗꯤ ꯂꯩꯕ ꯆꯥꯗꯕ ꯖꯥꯠꯅꯤ. ꯍꯧꯈ꯭ꯔ ꯋꯥꯔꯤꯁꯤꯡꯗꯨ ꯁꯥꯡꯅꯗꯨꯅ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯩ ꯉꯥꯏꯍꯥꯛꯇꯤ. ꯊꯋꯥꯟ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯪꯂꯛꯏ. ꯁꯅꯥ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗ꯭ꯔꯥ? ꯑꯄꯤꯛꯄꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈꯤ. ꯑꯗꯨꯒ ꯇꯞꯅ, ꯆꯠꯅꯤꯡꯕ ꯃꯥꯟꯕ꯭ꯔꯥ? ꯆꯠꯇꯧꯕ ꯁꯨꯝ ꯇꯟꯁꯤꯜꯂꯛꯂꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯦ. ꯊꯋꯥꯟ ꯇꯥꯔꯒꯦ ꯇꯧꯔꯤꯕ ꯄꯤꯗꯨ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯁꯤꯟꯗꯨꯅ ꯈꯥꯡꯂꯤ. ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯒꯅꯨ. ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ. ꯑꯩ ꯉꯝꯂꯣꯏ. ꯑꯄꯤꯛꯄꯤꯁꯨ ꯃꯄꯤꯔꯥ ꯆꯦꯟꯅ ꯊꯋꯥꯟꯗ ꯌꯦꯡꯖꯔꯛꯏ. ꯍꯛꯆꯥꯡꯗꯨꯁꯨ ꯈꯪꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯛꯂꯤ. ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯁꯨ ꯋꯥꯔꯛꯄꯒꯨꯝ ꯃꯁꯥꯗ ꯆꯩꯅꯥ ꯄꯤꯕ ꯍꯧꯔꯛꯂꯤ. ꯑꯗꯨꯕꯨ ꯊꯋꯥꯟꯗꯗꯤ ꯀꯨꯏꯅ ꯍꯦꯛ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ. ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯝꯇꯒ ꯌꯦꯡꯉꯣ. ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ. ꯑꯩ ꯉꯝꯃꯣꯏ. ꯁꯤ ꯑꯝꯇ ꯌꯦꯡꯂꯛꯑꯣꯕ. ꯑꯩ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯅꯤꯡꯗꯦ. ꯑꯩ ꯀꯤꯖꯕ ꯐꯥꯎꯏ. ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯎꯔꯒ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ. ꯑꯩꯕꯨ ꯊꯦꯝꯒꯅꯨ. ꯑꯩꯕꯨ ꯊꯦꯝꯒꯅꯨ ꯊꯋꯥꯟ. ꯑꯩꯕꯨ ꯊꯦꯝꯒꯅꯨ. ꯍꯥꯏꯔꯒ ꯄꯤꯛꯄꯤ ꯁꯣꯔꯗꯨ ꯐꯨꯟꯒꯠꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯊꯋꯥꯟꯅ ꯐꯠ ꯉꯥꯛꯄꯤ. ꯌꯥꯔꯦꯁꯦ. ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ. ꯄꯣꯊꯥꯔꯣꯁꯤ. ꯉꯁꯤꯗꯤ ꯇꯨꯝꯂꯒꯨꯝꯁꯤ. ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯉꯥꯊꯗꯨꯅ ꯅꯪ ꯑꯗꯨꯝ ꯂꯩꯌꯨꯀꯣ. ꯑꯄꯤꯛꯄꯤ ꯁꯣꯔꯗ ꯋꯥꯅ ꯍꯣꯟꯖ ꯊꯋꯥꯟꯒꯤ ꯂꯦꯡꯖꯨꯝꯗ ꯑꯃꯨꯛ ꯇꯞꯅ ꯉꯥꯊꯩ. ꯄꯥꯡꯅꯤꯡꯗ꯭ꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯟ ꯑꯃꯨꯛꯇꯪ ꯊꯋꯥꯟ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯅꯣꯛꯃꯤ ꯌꯦꯡꯖꯔꯛꯏ. ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅꯁꯨ ꯊꯋꯥꯟꯒꯤ ꯈꯨꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯩ. ꯉꯥꯏꯍꯥꯛꯇꯤ ꯏꯁꯤꯛ ꯁꯤꯛꯏ. ꯊꯋꯥꯟꯁꯨ ꯋꯥ ꯉꯥꯡꯗꯦ, ꯑꯄꯤꯛꯄꯤꯁꯨ ꯉꯥꯡꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯄꯥꯏꯁꯤꯜꯂꯝꯂꯤꯕ ꯃꯈꯨꯠꯇꯨ ꯑꯁꯨꯝ ꯀꯣꯝꯊꯔꯛꯄꯗꯨꯗꯤ ꯂꯦꯞꯇꯦ. ꯃꯃꯤꯠ ꯑꯗꯨꯅ ꯎꯏꯁꯤꯜꯂꯝꯗꯥꯏ, ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯂꯦꯞꯂꯝꯗꯥꯏ ꯁꯣꯟꯊꯥꯡꯗꯅ ꯁꯣꯟꯖꯔꯝꯃꯤ. ꯕꯥꯕꯥ, ꯏꯆꯦ, ꯊꯋꯥꯟ. ꯂꯣꯏꯈ꯭ꯔꯦ ꯋꯥꯍꯩ ꯈꯔꯁꯤꯅ ꯃꯥꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ. ꯑꯣꯏꯈ꯭ꯔꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯄꯤꯛꯄꯤ ꯃꯥꯒꯤꯗꯤ. ꯊꯋꯥꯟ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟꯖ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ. ꯑꯩꯁꯨ ꯉꯝꯂꯣꯏ. ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯛꯇꯝ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ. ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯥꯅ ꯆꯠꯂꯤꯕꯅꯣ? ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯇꯨꯝꯂꯒꯨꯝꯁꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ. ꯅꯪ ꯑꯗꯨꯝ ꯅꯕꯨꯛ ꯐꯠꯇꯕ. ꯑꯩ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯁꯅꯥ? ꯑꯩ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ?